ngasi numida waram phongkhiba tongan manipuri sifongsingdagi amasum thokhiba thawdo wathoksingdagi maru oibe I pausing khongasaraga manipur top channel gi maikeidigi myamna thamjagi ahanmada Assam Rifles ki post amada lalhaubasingna landabada CO gi imung manung yauna miyoi taret sire ahum sokle Churachandpur district ki Singa subdivision gi manung sana leiba Bihang police station konba second village ta leiba nifuga taruk suba Assam Rifles ki post ta aina thingkraba PLA ni singnaba lahulup amana afaba makalgi khulai matik chana pairaba singna landabada battalion asigi CO maki loina bi amadi masana payauna miyoi tare sire amadi miyoi ahumna asu apanangre thawdo asi ngasi ayuk pung 10 rom tabadu waida thokibani lalhauba singna nongmai amadi bom yauna landarakpa du battalion asigi CO Colonel Biplab Tripathi amadi maki loina bi amadi masano pa yauna Assam Rifles ki personnel mari puna miyoi taret thawdo khokha maduda laikidre Assam Rifles ki personnel ahumna soktuna Bihang Primary Health Center da pukhatuna laikanaki tungda laimakhong da laiba Army Hospital makhatana laikanana ba pukhatkre hari thawdo thokpha maduda ahenba force thomjinduna thibuhumbagi thabak sathari thawdo adubu Manipur gi Minister N Berena mahaki tweet thadorakpa amagi matungina thawdo adubu magna strongly condemn tawi hairakli hainasu pausina makhatana su phongdorakli Atopa paw manamu MLA taragani thoi disqualify ga mari leinana Supreme Court na Governor kaubusi judiciary gi puwari da Manipur na ahanmani K Mega Sandra Housing Lengak Paribus Minister N Beren Gilenga Sida Parliamentary Secretary Oiramba MLA Taragani Toy disqualify Togani Yamasum Tauro Yamadi Masi Office of Profit Kamadi Laina Yamasum Lainadi Haibigi Matung Matangda India Lengakta Ikai Kumnari State Amagi Governor Amabu Supreme Court Kauba Haibisi India Gi Judiciary Gi Puari Manipur Ahanmani Tawongas Yamna Thak Hantaba Thabakni Haina Manipur Pradesh Congress Committee MPCC gi acting president Oriba Wangkem Kendra gi MLA K Mega Sandrana Fongdokre Wapamasi ngasi Thobal District ki Sarangpat Mayai Lekai da Sek Thaduna Ningthina Semlaba Brick Paving Road ama Sangabagi Thoramda Fongdokibani Magna Makataraduna Hiramasi gi matangda Election Commission of India ki sayesi gi January tang kunga mathoida report ama Manipur governor da pirakiba laikre asu kuiraba matamasi fawbra governor na miyamna khanghandaba haibisi yamnamak leibak thibani India gi constitution asi Manipur ngakna satre takpani hainasu pausina su makhatana phungdorakli Atopa paw manamu miyoibigi sakhawbu singnaduna phawai mai thaba yaningde Nilsal Awabatarabi imung anida Irawat Foundation Manipur na selgi tengbangkre haiba paw musu phongdorakli hawkiba November tang 10 gi ayu angan mada senjam khunau senjam sirang phumlau amasung kauktruk ki lonaba mafam amada miyoibigi sakhawbu singnaduna law sangam taret romgi maya oigadaba tungan ba mafam marida lawmi singna sahi amagi sana chinjakni khanduna phawai paiduna thamlamba phawai sing mai tharambabu nongpok Imphal lawmi sinmi apun balupna yamna haksina lawbaga loinana mara leiraba miyoi singbu akanba sairak piba oina numit tare ni sakhaw hanganduna chinjaki awaba khanganduna sairak pibiyo haina Nilsalgi General Secretary na khuyek piduna thadorakpa Serol amana yamna thamoi sokna nuaitaba phongdorakli Serol aduna makhata na hai miyoibagi punsida hingbada chinjakna khwaidagi maruoiba maramna chinjak yaudana hingba ngamba leite Phana asaw asang oisanu lairik haiba kaya oisanu miyamdagi wakhal tunganba oisanu chinjakki makha pona hingba ngaktani aduna lawmi singna jati ama leirabadi maki community ngaknaba chinjakta mipan tangdanaba lawmi singna ikang thokpa kaya isaw thokpa kaya lanthengna hotnariba sida chinjakpu singnaduna phawbai mai thabadu yaningde lanai nungainadrabasu phawbai da tainabiganu mara leiba miyoi singbu faduna sairak pibiyu haina mari leinabasingda Nilsalgi General Secretary Thiam Romena thokpa Makasa tazarakpo ngasi state sigo riba COVID-19 update mayamna thamjaramge ngasi state sigo riba positivity rate si 2.8% leiri apun boy ngasi miyoi mari COVID-19 positive oiba laikidre miyoi laikidabagi sangsi hingalakli aduga punamiyoi nifuga mapanna nauna COVID-19 positive oiba thengnarakre
Apunboy na miyoy lising amaga satret ka humpuga tarena ngasi nauna COVID-19 test toki haina report tawri. Ngasi COVID-19 na positive oirakraba miyoy nifuga mapanasi anima na Bisnupurdagi, Sandeldagi ama, Impal Eastdagi taraga humdoy, Impal Westdagi kuntraga matoy, Nonedagi ama, Ukuldagi ama, puna miyoy nifuga mapan nauna COVID-19 na positive ngasi oikibagi report tawki. Amasum laibak thiboy na ngasi mari COVID-19 na positive oiduna laikhidraba singasi Sandeldagi ama, Impal Eastdagi ani, Impal Westdagi ama, puna miyoy mari laikhidre haina ngasi claim tawri. Lushilakpo na to patien mamaroi ba pau khraga myamna thamjage RIMS ki director Dr. Santana patient care service tagi thika da hena thawai yawbagi PM da wakat khre RIMS ki director Dr. A Santagi asoi baran mamadi senja thumja kya gi matang da India gi Prime Minister Union Minister of Health and Family Welfare amadi Central Vigilance Commission wakat pi khre haina Pandam na thadorokpa Sirol aman fongdorakli Sirol aduna makhata na hai RIMS asi yamna fazahaningi awanong pok lamdam da amata ngairaba Central Government ki hospital asi Delhi gi AIMS ki thakta pukhatpa mipung kudimang na pami adubo hauzik director oidiba Dr. A Santana lekhata hale hairi People's Action for National Democratic Movement pandam gi special investigation team SIT na kupna yengsin matamda asoi baran ma kya na pikthan hospital ama oire akupa warol pumba yarabo wakat chirol ama India gi Prime Minister Narendra Modi Union Minister of Health and Family Welfare Sri Mansukh El Manbiya Union Minister of State Health and Family Welfare Dr. Bharati Pravin Pawar Sri Rajesh Bhushan Secretary Health and Family Welfare Government of India amade Chief Vigilance Commissioner Central Vigilance Commission New Delhi da memorandum pishinduna pandamna wakat khari serola duna makhata na hai RIMS da back and forth kyamuk lady advertisement tholaga DPC phamduna October English ngani taraga nipan fawbagi manungda regular basis da mensilu haina India gi Prime Minister Narendra Modi na directives pirakrabani adubu ngasi fawbra thabak paikhatri madugi muhutta contractual amadi daily wages oina director na mahaki apamba matungina misang sangga sangduna corrupted practice amadi favoritism da panghapta hapsili director na mana pam mongda pangtog da tawduna leire haibisi punamangna khangnara bo wafamni haujuk pandemic ki matam sida patient care service da pungning sangbagi muhutta thikadana hena pungning sangba masagi fruit khaw sunana bhona duna leire contract work ka ama pibada amadi contract ki bill pibada paisa kya lawi haibisu ikhang khang na bo wafamni hainasu paushna su makhata na fongdorakli loisilakpo na ten ma paw mun asengba iral film gi timna halaman singbu ikai khumna bu utpagi thoram pangthokre su hairi dosu yali film production gi banner makhada puthoktuna shooting toriba asengba iral hairiba film asigi loisinbagi saru ama oina Thawal district ki Huangbal da leiba Senior Citizen Home da lairiba ahalaman singbu kong khut hambiduna khurumjabaga loinana saklen ama saminaduna yepamangal nibagi thoram pangthokre haina pawama na makhata na fongdor paw silusila point housing haki mamang na Chief Minister and Biren Singhana Facebook account na thagalakpa wodol khara mayam na thamjage Chief Minister masamagna sijo hospital da lebak thiraba duglamba khanghodana tawrakpa ambush Churachandpur thoke thawdo oduda soklaba jawan ama Yengsinba Sijo Hospital la satkre amasum best medical care jawan duda pibina bagi damakta official amasum hospital authority singda phungdoklame haidi loina na India gi Defense Minister Rajnath nasu thokriba thawdo asida condemn tarakli haujiko inadi myam pawsu matang asu loisinjarage myam update ngai ministry update pizraki gi hainasu channel sigi mekedi gi thamjari and thank you